ꯑꯔꯤꯕ ꯆꯍꯤꯅ ꯍꯧꯈꯤꯕ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯇꯧ ꯀꯔꯝꯅ ꯑꯗꯣꯝꯒꯤ ꯌꯨꯝꯗ ꯄꯥꯎꯁꯤꯡ ꯌꯧꯍꯜꯂꯛꯄꯒꯦ ꯑꯃꯗꯤ ꯑꯇꯩ ꯆꯦꯅꯦꯜꯁꯤꯡ ꯁꯟꯗꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯅꯕ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯑꯈꯟꯅꯅ ꯁꯤꯟꯅꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦ ꯗꯦ ꯏꯟ ꯏꯝꯄꯦꯛ ꯇꯤꯚꯤ ꯍꯥꯏꯅ ꯊꯣꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄꯨꯖꯔꯛꯂꯤꯕ ꯏꯆꯥ ꯁꯣꯗꯤꯌꯥ ꯅꯤꯡꯊꯧꯖꯥ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯈꯪꯃꯤꯟꯅꯁꯤ꯫ Sir, good afternoon, sir. Sir, hꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ? ꯑꯩꯈꯣꯏꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯁꯦꯅ ꯃꯦꯅꯦꯖꯔ ꯏꯕꯥꯅꯤ ꯇꯥꯟꯅꯔꯝꯃꯤꯅꯦ꯫ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯈꯤꯔꯣꯏ, ꯑꯩꯈꯣꯏ ꯁꯤꯀ꯭ꯔꯦꯠ ꯊꯝꯈꯤꯒꯦ, ꯕꯠ ꯃꯊꯪꯒꯤ ꯆꯍꯤꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯊꯝꯗꯣꯏꯅꯦ꯫ ꯕꯠ ꯕꯦꯁꯤꯀꯦꯂꯤ ꯑꯩꯈꯣꯏ ꯏꯟꯇꯔꯄ꯭ꯔꯦꯅꯔ ꯃꯌꯥꯝ ꯌꯥꯎꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ꯫ ꯃꯃꯤꯡꯐꯥꯎꯗꯤ ꯍꯥꯏꯗꯣꯛꯈꯤꯔꯣꯏ, ꯁꯤꯀ꯭ꯔꯦꯠ ꯁꯔꯄ꯭ꯔꯥꯏꯖ ꯐꯣꯔ ꯑꯥꯋꯔ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ, ꯚ꯭ꯌꯨꯋꯔꯁ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯊꯝꯃꯦ, ꯑꯗꯣ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯃ ꯑꯩꯈꯣꯏ ꯍꯥꯞꯀꯠꯀꯦꯅ ꯀꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯤ꯫ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯇꯥꯟꯅꯔꯤꯅꯦ, ꯇꯦꯛꯅꯤꯀꯦꯂꯤꯇꯤꯁ ꯍꯥꯏꯒꯗ꯭ꯔꯥ, ꯄ꯭ꯔꯥꯏꯁꯤꯡꯁ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯟꯅꯔꯤ꯫ We wish all our subscribers, all our viewers a very happy new year. 2017 ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯩ ꯂꯥꯏꯗ ꯊꯧꯅꯤꯖꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯑꯞꯍꯤꯕꯜ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯧꯕ ꯌꯥꯕ ꯃꯊꯧ ꯃꯉꯝꯁꯨ ꯂꯧꯖꯒꯦ, ꯃꯌꯥꯝꯒꯤ ꯕꯣꯔꯁꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤ꯫ ꯃꯦꯀꯞ ꯇꯧꯗꯣꯏꯅꯦ, ꯃꯦꯀꯞ ꯑꯥꯔꯇꯤꯁ꯫ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯏꯆꯦ? ꯅ꯭ꯌꯨꯁꯀꯤꯅꯤ꯫ ꯅ꯭ꯌꯨꯁꯀꯤꯅꯦꯕ? ꯅ꯭ꯌꯨꯁꯁꯦ ꯏꯪꯂꯤꯁꯀꯤ? ꯅ꯭ꯌꯨꯁꯀꯤ꯫ ꯏꯆꯦꯁꯤ ꯁꯤꯗ ꯂꯩꯕꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯦꯛ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯂꯩꯔꯦ꯫ ꯍꯦꯛ ꯍꯧꯕꯗꯒꯤ? ꯍꯧꯈꯤꯕ ꯆꯍꯤꯗ ꯏꯔꯥꯡ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯅ ꯂꯥꯛꯀꯗꯧꯕ 2017ꯁꯦ ꯁꯤꯗꯗꯤ ꯏꯪꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯟꯕ ꯑꯗꯨ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅ꯭ꯌꯨꯁꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯪꯂꯤꯁꯀꯤ ꯄꯥꯗꯣꯏꯅꯦꯕꯀꯣ, ꯄꯥꯎꯁꯨ ꯏꯕ ꯄꯥꯎꯁꯨ ꯄꯥꯕꯀꯣ, ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯊꯨꯅ ꯇꯧꯊꯣꯛꯑꯒ ꯊꯠ ꯏꯊꯣꯛꯑꯒꯁꯤꯅꯦ ꯑꯩꯈꯣꯏ ꯈꯜꯂꯤꯁꯦ꯫ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯁꯤꯗ ꯂꯩꯕꯗꯤ? ꯄꯨꯡꯀꯨꯏ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯝ ꯅꯧꯔꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩꯈꯣꯏ ꯊꯥ 3-4ꯃꯨꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕꯗ ꯌꯥꯝ ꯋꯥꯈ꯭ꯔꯦ, ꯕꯟ ꯅꯨꯡ ꯕ꯭ꯂꯣꯀꯦꯠ ꯅꯨꯡ ꯊꯥꯎꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ, ꯂꯦꯠ ꯄꯤꯁ ꯄ꯭रिꯚꯦꯜ ꯀꯣ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯂꯣꯏꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯁꯤꯅꯤ꯫ ꯄꯨꯡ 2 ꯄꯥꯎ ꯄꯤꯗꯣꯏꯅꯦꯁꯦ, ꯄꯥꯎꯁꯤ ꯀꯥꯞꯊꯣꯔꯛꯑꯕꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤꯁꯦ PCRꯗ ꯑꯃ, ꯑꯦꯡꯀꯔꯗ ꯑꯃ ꯄꯤꯗꯣꯏꯅꯦ, ꯑꯗꯨꯒ ꯑꯦꯡꯀꯔꯅ ꯄꯥꯒꯗꯕꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯔꯚꯔꯗ ꯊꯥꯗꯈ꯭ꯔꯦ꯫ ꯄꯨꯡ 2ꯒꯤ ꯕꯨꯂꯦꯇꯤꯟꯒꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯃꯉꯣꯟꯗ ꯄꯤꯔꯝꯃꯅꯤ, ꯑꯩꯈꯣꯏ PCR ꯀꯟꯁꯣꯜꯁꯤ ꯂꯩꯔꯦ꯫ ꯇꯥꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ? ꯑꯩꯁꯦ ꯑꯦꯗ ꯊꯥꯕ ꯈꯣꯠꯄꯁꯦ ꯌꯦꯡꯖꯜꯂꯝꯃꯤꯅꯦ꯫ ꯑꯦꯗ ꯊꯥꯕꯁꯦ ꯄꯥꯎꯒꯤ ꯑꯦꯗ ꯊꯥꯕ ꯑꯣꯏꯒꯗ꯭ꯔꯥ? ꯄꯥꯎꯒꯤ ꯑꯦꯗ ꯊꯥꯕ ꯈꯣꯠꯄ, ꯑꯗꯒꯤ ꯁ꯭ꯀ꯭ꯔꯣꯂꯤꯡ ꯀꯩꯀꯩ ꯒ꯭ꯌꯥꯁ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇꯕ ꯁꯥꯏꯠꯇ ꯆꯦꯜꯂꯤꯕ ꯃꯌꯥꯝꯁꯦ, ꯁꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯑꯗꯒꯤ ꯔꯤꯄꯤꯠꯇ ꯊꯥꯔꯛꯏ ꯃꯌꯥꯝꯁꯦ, ꯁꯤ ꯃꯌꯥꯝꯁꯤꯒ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯆꯍꯤꯁꯤꯗꯗꯤ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ, ꯁꯤ ꯈꯤꯇꯪ ꯍꯟꯊꯍꯟꯅꯤꯡꯉꯦ꯫ ꯗꯥꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ? ꯑꯣ, ꯑꯩꯁꯦ ꯄꯥꯎ ꯇꯧꯗꯣꯏꯅꯦ꯫ ꯄꯥꯎ ꯇꯧꯗꯣꯏꯅꯦꯕ? ꯄꯥꯎꯁꯦ ꯏꯪꯂꯤꯁꯀꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔꯤ? ꯄꯨꯡ 2ꯗ ꯃꯅꯤꯄꯨꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯍꯧꯗꯣꯏ ꯃꯤꯅꯤꯠ ꯈꯔꯗ ꯉꯥꯏ ꯍꯧꯕ ꯌꯥꯔꯦ꯫ ꯍꯧꯔꯁꯤꯔꯥ? ꯍꯧꯕꯤꯔꯣꯗ, ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯈꯪꯍꯟꯁꯦ ꯑꯩꯈꯣꯏ꯫ ꯇꯥꯏꯀꯣ? ꯌꯥꯅ? ꯌꯦꯟ ꯇꯥꯏꯀꯣ? ꯇꯥꯕ꯭ꯔꯥ? ꯇꯥꯗꯦ, ꯀꯩꯝ ꯇꯥꯗꯦ꯫ ꯇꯥꯔꯕ? ꯍꯧꯔꯒꯦ? ꯍꯧꯀꯣ, 1 2 3 ꯍꯥꯏꯔꯣ꯫ ꯁꯦꯝꯕꯥꯏ꯫ ꯑꯩ ꯍꯧꯖꯤꯛ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯗꯦꯛꯁ ꯏꯗꯤꯇꯔꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ, ꯑꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯔꯝꯃꯦ꯫ ꯍꯧꯖꯤꯛ ꯇꯧꯕꯤꯔꯤꯁꯦ ꯀꯩ ꯇꯧꯕꯤꯔꯝꯃꯤꯅꯣ? ꯑꯩꯅ ꯁꯤꯗ ꯂꯥꯛꯄ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯈꯣꯝꯖꯤꯜꯂꯛꯄ ꯅ꯭ꯌꯨꯁꯁꯤꯡꯁꯦ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ, ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯕꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯗꯤꯇꯔ ꯏꯆꯦ ꯑꯃꯅ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯤ, ꯑꯗꯨꯒꯤ ꯀꯝꯄꯦꯌꯔ ꯇꯧꯔꯒ ꯑꯩꯅ ꯁꯦꯝꯕꯁꯤꯡꯁꯦ ꯌꯥꯔꯕ꯭ꯔꯥ ꯁꯨꯝ ꯌꯦꯡꯖꯔꯝꯕꯅꯤ꯫ ꯑꯔꯤꯕ ꯆꯍꯤ ꯆꯠꯈ꯭ꯔꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ
ꯆꯤꯡ ꯇꯝꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯖ ꯆꯠꯊꯔꯒ ꯆꯤꯡꯗ ꯂꯩꯕꯁꯨ ꯑꯗꯒꯤ ꯇꯝꯄꯥꯛꯇ ꯂꯩꯕꯁꯨ ꯂꯣꯏꯅꯃꯛ ꯋꯥꯔꯦ ꯇꯝꯄꯥꯛꯇꯁꯨ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒ ꯑꯅꯤꯁꯤ ꯃꯨꯛꯅꯕꯔꯣꯝꯗ ꯂꯥꯛꯄꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯩꯇꯅꯕ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯁꯤ ꯀꯥꯏꯗꯅꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯅꯤ ꯑꯩꯁꯦ ꯄꯨꯡ 2:30ꯒꯤ ꯔꯟꯗꯥꯎꯟ ꯂꯧꯊꯣꯛꯀꯗꯧꯕ ꯑꯗꯨꯒꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯄ꯭ꯔꯤꯟ ꯇꯧꯔꯦ ꯍꯧꯖꯤꯛ ꯀꯣꯄꯤ 4 ꯂꯧꯊꯣꯛꯀꯗꯧꯕ ꯑꯦꯌꯔꯂꯥꯏꯟꯁꯦ ꯉꯁꯤ ꯑꯔꯨꯅꯥꯆꯜꯒꯤ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ PMꯒꯤ ꯍꯌꯦꯡ ꯃꯥ ꯅ꯭ꯌꯨ ꯌꯔꯁ ꯏꯞꯇ ꯗꯤꯃꯣꯅꯦꯇꯥꯏꯖꯦꯁꯟꯒꯤ ꯃꯇꯥꯡꯗ ꯃꯥ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯗꯣꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯇꯩ ꯑꯥꯐꯇꯔꯅꯨꯟꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯎ ꯉꯥꯏꯔꯤ ꯑꯗꯨꯒ ꯑꯩ ꯏꯃꯦꯜꯁꯨ ꯆꯦꯛ ꯇꯧꯔꯤ ꯑꯗꯨꯒ ꯀꯩꯅꯣꯅ ꯄꯥꯒꯗꯣꯏꯅꯤ ꯄ꯭रिꯌꯣꯅ ꯑꯩꯈꯣꯏꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯋꯤ ꯂꯤꯚ ꯑꯣꯟ ꯍꯣꯞꯁ ꯑꯐꯕ ꯍꯥꯏꯕꯁꯤ ꯃꯤ ꯂꯣꯏꯅꯃꯛ ꯈꯟꯕ ꯉꯥꯛꯇꯅꯤ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯉꯒꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯄꯣꯖꯤꯇꯤቭ ꯊꯤꯡꯀꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯃꯊꯪꯒꯤ ꯆꯍꯤ 2017ꯁꯤꯡꯅ ꯄꯣꯔꯛꯄ ꯑꯣꯏꯁꯅꯨ ꯁꯣꯝꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩ ꯄꯥꯎ ꯁꯦꯝꯃ ꯂꯣꯏꯔ ꯁꯤ ꯑꯦꯠꯀꯤ ꯏꯊꯣꯡꯕ ꯑꯗꯣ ꯄꯥꯎꯁꯤꯅ ꯄꯨꯡ ꯀꯌꯥꯒꯤ ꯁꯦꯝꯕꯤꯔꯝꯃꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯨꯡ 2ꯒꯤ ꯄꯥꯎ ꯁꯦꯝꯈꯤꯕ ꯍꯧꯖꯤꯛ ꯄꯨꯡ 2ꯒꯤ ꯄꯥꯎ ꯆꯠꯊꯔꯤꯅ ꯑꯗꯨꯗꯨ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯁꯦꯝꯕ ꯍꯧꯖꯤꯛ ꯄꯨꯡ 2ꯒꯤ ꯄꯥꯎ ꯆꯠꯊꯍꯧꯕꯗꯣ ꯃꯅꯨꯡ ꯆꯠꯊꯍꯧꯕꯗꯣ ꯑꯗꯨꯒꯤ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯕ ꯑꯗꯣ ꯑꯔꯤꯕ ꯆꯍꯤꯅ ꯆꯠꯈ꯭ꯔꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯀꯩꯀꯩ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯁꯅꯣ ꯍꯥꯏꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯀꯩꯀꯩ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜꯁꯦ ꯃꯤꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯑꯩꯁꯤ ꯄꯥꯝꯃꯦ ꯑꯋꯥꯕꯁꯦ ꯀꯅꯥꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯌꯥꯗꯕꯅꯤना ꯄꯨꯟꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯍꯥꯏꯕ ꯇꯥꯏꯌꯦ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯀꯗꯧꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯋꯥꯔꯁꯨ ꯋꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯄꯣꯛꯏꯕ ꯑꯁꯥꯁꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗꯗꯤ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯒ ꯑꯐꯕ ꯑꯃ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯅꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯅꯧꯕ ꯂꯥꯛꯄꯅꯤꯅ ꯍꯧꯈꯤꯕꯁꯤꯡꯗꯨ ꯀꯥꯎꯊꯣꯛꯅꯔꯀꯥꯟꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯌꯥꯏꯐꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯝꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯄꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯃꯤꯟꯅꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯒꯤ ꯄꯥꯎꯖꯦꯜꯗꯨꯅꯤ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯁꯤ ꯁꯣꯝꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩ ꯇ꯭ꯔꯦꯟꯗꯤ ꯗꯦꯁ ꯏꯗꯤꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯍꯥꯟꯅꯒꯤ ꯔꯟꯗꯥꯎꯟ ꯉꯔꯥꯡꯒꯤ ꯂꯨꯛꯑꯞ ꯇꯧꯖꯔꯝꯕꯅꯤ it's a very nice experience people are very friendly out here so ꯌꯥꯝꯅ ꯃꯇꯦꯡ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩ experience ꯌꯥꯝꯅ ꯂꯩꯖꯔꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ I hope in the year to come there will be peace and harmony and ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕꯗꯣ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯦꯔꯤꯌꯥꯅꯤ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯊꯣꯛꯍꯜꯂꯛꯑꯒ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏꯅꯤ ꯑꯗꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯖꯗ꯭ꯔꯕꯅꯤꯅ ꯆꯪꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯔꯦꯁꯇ꯭ꯔꯤꯛꯇꯦꯠ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯃꯌꯥꯝꯗ ꯁꯤꯃꯗꯤ ꯎꯠꯆꯗ꯭ꯔꯦ ꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯏꯝꯄꯦꯛꯇ ꯍꯧꯖꯤꯛ MCR ꯁ꯭ꯄꯦꯁꯦꯂꯤꯁ NOCꯒ ꯂꯩꯕ ꯂꯩꯖꯕ ꯏꯝꯄꯦꯛꯇ ꯍꯧꯖꯤꯛ ꯂꯣꯏꯕ ꯔꯣꯜꯁꯦ ꯁꯔꯚꯔ ꯅꯨꯡꯒꯤꯒ ꯍꯣꯜ ꯅꯦꯠꯋꯥꯔꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯄꯨꯂꯞꯀ ꯂꯧꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯞꯒ꯭ꯔꯦꯗ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯁꯤꯁꯇꯦꯝ ꯃꯌꯥꯝꯁꯦ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯕꯗꯤ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯑꯗꯣ ꯃꯊꯪ ꯂꯥꯛꯇꯧꯕ 2017ꯗꯗꯤ ꯑꯞꯒ꯭ꯔꯦꯗ ꯐꯖꯅ ꯇꯧꯒꯦ ꯈꯜꯂꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯄꯨꯂꯞ ꯀꯣꯑꯣꯄꯔꯦꯇꯤቭ ꯑꯣꯏꯅ ꯄꯨꯂꯞ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯥꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯁꯦꯝꯃꯝꯕꯅꯤ ꯄꯥꯎ ꯑꯃ ꯀꯛꯑꯝꯕꯅꯤ ꯄꯥꯎꯁꯦ ꯀꯩ ꯃꯇꯥꯡꯒꯤ ꯄꯥꯎ ꯑꯣꯏꯕꯤꯔꯝꯃꯤ ꯄꯥꯎꯁꯦ ꯍꯦꯟꯂꯨꯝꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟꯒꯤ ꯄꯥꯎ ꯑꯃ ꯗꯥꯅꯁꯦ ꯏꯝꯄꯦꯛꯇ ꯂꯩꯕꯤꯁꯦ ꯀꯩ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯩ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯀꯩꯅꯣ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯑꯣꯏꯅ ꯂꯩ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯗꯥ ꯂꯩꯕꯤꯕꯁꯦ ꯑꯩ ꯏꯝꯄꯦꯛ ꯇꯤꯚꯤ ꯍꯦꯛ ꯍꯧꯔꯛꯄꯗꯩ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨꯁ ꯁꯦꯛꯁꯟꯗ ꯑꯣꯔ ꯅ꯭ꯌꯨꯁꯀꯤ ꯐꯤꯜꯁꯤꯗ ꯂꯩꯔꯛꯄ ꯁꯤꯗꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯥꯎꯒꯤ ꯐꯤꯜꯁꯤꯗ ꯄꯥꯝꯃꯦꯅ ꯆꯪꯖꯔꯨꯕꯅꯤꯅ ꯑꯋꯥꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯕꯅꯦꯅ ꯑꯗꯨꯝ ꯂꯧꯖꯔꯦ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯃꯤꯗꯤꯌꯥꯒꯤ ꯑꯣꯔ ꯅ꯭ꯌꯨꯁꯀꯤ ꯐꯤꯜꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯁꯅꯨ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕ ꯑꯣꯏꯁꯅꯨ ꯍꯥꯏꯔꯤꯕ ꯄꯥꯎꯖꯦꯜꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯩ
ꯑꯩꯈꯣꯏꯒꯤ ꯌꯥꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯤꯡ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯋꯥꯠꯇꯅꯕ ꯑꯃꯒꯤ ꯍꯥꯏꯗꯤ ꯑꯃ ꯊꯤꯅꯗꯕꯤꯗ ꯆꯠꯄꯗꯣ ꯃꯗꯨꯒꯤ ꯄꯣꯠꯇꯨꯃꯛ ꯍꯥꯏꯗꯤ ꯑꯩ ꯏꯊꯟꯇ ꯅꯠꯇꯅ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯕ ꯔꯣꯜ ꯑꯃꯈꯛ ꯆꯪꯉꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯑꯅꯧꯕ ꯚꯣꯏꯁ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯅ ꯃꯌꯥꯝ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯆꯔꯥꯡꯅꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯐꯕꯗꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤꯁꯨ ꯑꯐꯕ ꯌꯥꯏꯐꯕ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅꯤꯡꯉꯤ ꯑꯩꯁꯦ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯅ꯭ꯌꯨꯁ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯅꯨꯡꯉꯥꯏꯕꯒꯤꯗꯃꯛꯇꯅꯦ ꯂꯩꯔꯤꯁꯦ ꯃꯌꯥꯝꯒꯤꯁꯨ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯅ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡ ꯊꯣꯛꯄ ꯈꯣꯠꯄ ꯍꯥꯏꯁꯦ ꯄꯥꯎꯗꯤ ꯐꯣꯡꯗ ꯌꯥꯗꯦ ꯇꯧꯗ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯋꯥꯕ ꯍꯥꯏꯗꯨꯅꯦ ꯑꯋꯥꯕ ꯊꯕꯛꯅꯦ ꯑꯋꯥꯕ ꯄꯥꯎꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯅ ꯁꯨꯝ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏ ꯑꯩꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯀꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤꯁꯨ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯒꯗꯧꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀꯛꯀꯦꯅ ꯉꯥꯏꯔꯝꯃꯤꯅꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯦ ꯔꯤꯄꯣꯔꯠꯁꯦ ꯍꯟꯗꯛꯀꯤ 2016ꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒ ꯍꯥꯏꯗꯤ 31 ꯗꯤꯁꯦꯝꯕꯔꯒ 1 ꯖꯅꯋꯥꯔꯤꯒ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯅꯤꯁꯤ ꯊꯥꯅꯕ ꯁꯦꯝꯒꯗꯕ ꯑꯗꯨꯗ ꯁꯤꯗꯩꯁꯤꯗ ꯀꯩ ꯑꯣꯏꯅꯗꯤ ꯂꯩꯕꯤꯔꯤꯅꯣ ꯑꯩꯁꯦ ꯔꯤꯄꯣꯔꯇꯔ ꯑꯣꯏꯅ ꯂꯩꯕꯅꯤ ꯁꯤꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯔꯤꯁꯤꯅ ꯑꯩꯅ ꯁꯦꯝꯒꯗꯕ ꯔꯤꯄꯣꯔꯠꯇꯣ ꯑꯗꯨꯒꯤ ꯏꯗꯤꯠ ꯇꯧꯅꯕ ꯉꯥꯏꯕ ꯗꯥꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯍꯦꯟꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜꯒꯤ ꯑꯣꯐꯤꯁ ꯑꯃ ꯂꯝꯐꯦꯟ ꯄꯥꯠꯇ ꯂꯩꯕ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯣꯐꯤꯁꯇ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕ ꯇꯥꯃꯣ ꯒꯣꯕꯤꯟꯗꯥꯁꯅ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯒꯤ ꯐꯨꯇꯦꯖ ꯃꯌꯥꯝꯗꯣ ꯏꯗꯤꯇꯤꯡ ꯇꯧꯔꯝꯃꯤꯅꯤ ꯑꯗꯨꯗ ꯑꯔꯤꯕ ꯆꯍꯤꯅ ꯍꯧꯈꯤꯕꯒ ꯑꯗꯒꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯂꯥꯛꯄꯁꯤꯗꯀꯣ ꯃꯌꯥꯝꯗ ꯀꯩ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯔꯤꯕ ꯆꯍꯤꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯅꯧꯕ ꯌꯥꯏꯐꯕ ꯆꯍꯤ ꯑꯃ ꯑꯣꯏꯔꯁꯅꯨꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯐꯣꯟ ꯃꯦꯜꯂꯝꯃꯤꯕ ꯑꯗꯣ ꯗꯥꯁꯤꯁ ꯏꯝꯄꯦꯛꯁꯤꯗ ꯀꯩ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯣ ꯅ꯭ꯌꯨꯁ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯑꯗꯣ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯕꯤꯔꯕꯒꯦ 1 year ꯐꯥꯔꯛꯇꯧꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯨ ꯌꯥꯝ ꯌꯥꯎꯗꯕ ꯑꯣꯏꯕꯤꯌꯨ ꯏꯝꯄꯦꯛꯇ ꯂꯩꯖꯕꯁꯦ ꯆꯥꯎꯔꯥꯛꯅ ꯆꯍꯤ 3 ꯁꯨꯔꯦ ꯃꯤꯅꯤꯁꯇꯔ ꯔꯇꯟ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯄꯥꯏꯔꯤꯉꯩꯗ ꯏꯁꯤꯡ ꯏꯆꯥꯎ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯁꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯅꯤꯡꯒꯥꯏꯈꯤꯕꯗꯒꯤ ꯑꯩ ꯂꯩꯖꯔꯤꯕ ꯃꯐꯝꯗꯨ ꯅꯤꯡꯒꯥꯏꯈꯤꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯉꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯦ ꯃꯇꯝꯗꯨꯗ ꯏꯁꯤꯡꯅ ꯆꯦꯟꯊꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯈꯨꯠꯂꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯒꯤ ꯏꯁꯥ ꯈꯜꯂꯛꯇꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯑꯃꯨꯛ ꯈꯟꯕꯗ ꯈꯨꯠꯂꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯈꯟꯅ ꯑꯗꯨꯝ ꯏꯁꯤꯡꯗ ꯇꯥꯈ꯭ರೆ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯗꯨꯗ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯊꯧꯔꯤ ꯊꯥꯗꯔꯛꯇꯅ ꯈꯨꯗꯩ ꯊꯥꯗꯔꯛꯇꯅ ꯇꯨꯔꯦꯜ ꯃꯊꯛꯇꯒꯤ ꯆꯤꯡꯈꯠꯂꯒ ꯑꯩ ꯀꯥꯈꯠꯂꯛꯈꯤ ꯆꯪꯒꯗꯧꯔꯤꯕꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯦꯛꯁꯟꯅꯤ ꯃꯌꯥꯝꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯦ ꯁꯨꯝ ꯊꯕꯛ ꯇꯧꯔꯝꯃꯤꯅꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯔꯝꯃꯤꯅꯦꯕ ꯊꯕꯛꯁꯦ ꯀꯩ ꯃꯇꯥꯡꯗ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯀꯝꯄ꯭ꯂꯦꯟ ꯑꯦꯟꯇ꯭ꯔꯤ ꯃꯌꯥꯝ ꯇꯧꯔꯝꯃꯤꯅꯦ ꯗꯥꯇꯥ ꯑꯦꯟꯇ꯭ꯔꯤ ꯀꯝꯄ꯭ꯂꯦꯟ ꯑꯦꯟꯇ꯭री ꯍꯥꯏꯁꯦ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯒꯗꯣꯏꯅꯣ ꯍꯥꯏꯗꯤ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯗꯒꯤ ꯐꯤꯗꯕꯦꯛꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯇꯔꯁꯤꯡꯒꯤ ꯐꯤꯗꯕꯦꯛꯁꯤꯡ ꯁꯤꯡꯁꯦ ꯃꯟꯊꯂꯤ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯕꯀꯣ ꯑꯗꯨꯒꯤ ꯑꯦꯟꯇ꯭ꯔꯤ ꯑꯗꯣ ꯏꯝꯄꯦꯛꯇ ꯂꯩꯕꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯕꯤꯔꯕꯒꯦ 1 year ꯐꯥꯔꯦ ꯑꯣꯜꯃꯣꯁ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯨꯛ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯂꯥꯛꯍꯟꯅꯤꯡꯉꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯣꯏ ꯑꯣꯕꯤꯌꯁꯂꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯑꯦꯀꯣ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯁꯅꯨ ꯍꯥꯏꯖꯅꯤꯡꯉꯦ ꯀꯁꯇꯃꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝ ꯑꯦꯟꯇ꯭ꯔꯤ ꯇꯧꯔ ꯂꯩꯔꯝꯃꯤꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯊꯕꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯁꯦ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯧꯖꯤꯛ ꯅꯧꯅ ꯗꯤꯖꯤꯇꯥꯏꯖꯦꯁꯟ ꯇꯧꯗꯣꯏꯁꯦ ꯁꯦꯠꯇꯣꯞ ꯕꯣꯛꯁꯀꯤ ꯁꯤꯁꯤꯒꯤꯅꯦ ꯗꯦꯠ 31 ꯂꯣꯏꯔꯛꯄ ꯗꯤꯁꯦꯝꯕꯔ 31ꯁꯦ ꯂꯣꯏꯔ ꯃꯇꯨꯡ ꯖꯅꯋꯥꯔꯤ ꯗꯦꯠ 1 2017ꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯠꯇꯣꯞ ꯕꯣꯛꯁ ꯌꯥꯎꯗ꯭ꯔꯗꯤ ꯀꯁꯇꯃꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯝꯁꯦ ꯑꯦꯟꯇ꯭ꯔꯤ ꯇꯧꯗ꯭ꯔꯗꯤ ꯁꯦꯠꯇꯣꯞ ꯕꯣꯛꯁꯁꯦ ꯏꯝꯄꯦꯛꯁꯦ ꯌꯦꯡꯕ ꯌꯥꯔꯔꯣꯏꯕ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯗꯤ ꯀꯁꯇꯃꯔ ꯃꯌꯥꯝꯒꯤ ꯗꯥꯇꯥꯁꯦ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯝꯃꯤꯅꯦ ꯍꯧꯖꯤꯛ ꯆꯪꯒꯗꯧꯔꯤꯕꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯛꯁꯟꯅꯤ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯈꯪꯃꯤꯟꯅꯁꯦ ꯑꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯁꯤꯅꯦꯃꯥ ꯌꯦꯡꯉꯝꯃꯤꯅꯤ ꯁꯨꯝ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯣꯏꯅ ꯂꯩꯕꯅꯤ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯣꯏꯅ ꯑꯗꯣ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯣꯏꯅ ꯂꯩꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯝꯂꯞꯄ ꯑꯝꯇ ꯍꯥꯏꯗꯤ ꯏꯝꯄꯦꯛ ꯇꯤꯚꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ
ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯣꯏꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯀꯦꯜ ꯐꯥꯏꯕꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯄꯨꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯇꯠꯄꯗ ꯑꯩꯈꯣꯏꯅ ꯏꯁꯄꯦꯁꯤꯌꯦꯜ ꯃꯦꯆꯤꯟ ꯇꯧꯔꯒ ꯁꯝꯕꯅꯦꯕ ꯑꯩ ꯐꯤꯂꯝ ꯌꯦꯡꯉꯝꯃꯤꯅꯦ ꯁꯨꯝ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯩ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯣ MCR MCRꯁꯦ ꯀꯩ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯛꯁꯦ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯔꯤꯁꯦ ꯁꯤꯗ ꯑꯩꯅ ꯁꯨꯝ ꯄ꯭ꯂꯦꯂꯤꯁ ꯁꯦꯝꯕ ꯄ꯭ꯂꯦꯑꯥꯎꯠ ꯑꯩꯅ ꯄꯤꯕ ꯅꯨꯡꯗꯥꯡ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯃꯣ ꯒ꯭ꯌꯥꯟꯖꯟꯒ ꯑꯩꯒ ꯑꯗꯣ ꯂꯥꯏꯚꯀꯨꯝꯕ ꯂꯥꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯕꯒꯦ ꯂꯥꯏꯚꯁꯦ ꯑꯅꯤ ꯊꯣꯛꯅ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯑꯥꯗꯒꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯥꯗꯒꯤ ꯑꯦꯗꯤꯇꯤꯡ ꯇꯧꯔꯒ ꯊꯥꯕ ꯑꯌꯥꯝꯕꯅꯗꯤ ꯑꯥꯗꯒꯤ ꯇꯧꯋꯦ ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯇꯥꯏꯇꯜ ꯅꯨꯡꯇꯜ ꯊꯥꯕ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯅꯤ ꯊꯣꯛꯅ ꯁꯨꯃꯥꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯀꯩꯀꯥ ꯈꯔ ꯀꯜꯂꯦ ꯑꯗꯨ ꯁꯨꯝ ꯊꯥꯎ ꯇꯥꯡꯕ ꯄꯣꯠ ꯆꯩ ꯇꯥꯡꯕ ꯁꯨꯝꯕꯒꯤ ꯃꯌꯥꯝꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯇꯨꯡꯗ ꯁꯨꯝꯕ ꯍꯟꯗꯛ ꯆꯠꯈꯤꯒꯗꯧꯔꯤꯕ ꯆꯍꯤꯁꯤꯗꯗꯤ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯑꯐꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯟꯗꯣꯛꯏꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯟꯗꯣꯛꯄꯅꯣ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯁꯦꯇꯦꯂꯥꯏꯠꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯟꯗꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣꯅꯦ ꯁꯦꯇꯦꯂꯥꯏꯠꯇ ꯃꯣꯏ ꯆꯦꯅꯦꯜ 4 ꯂꯩꯀꯣ ꯆꯦꯅꯦꯜꯁꯦ ꯃꯥꯏ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯗ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯕ ꯍꯦꯟꯅ ꯏꯝꯄꯦꯛ ꯇꯤꯚꯤꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯔꯁꯅꯣ ꯍꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯈꯔ ꯌꯦꯡꯁꯤꯜꯂꯝꯕꯅꯦ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒꯗꯤ ꯌꯥꯝꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯅꯉꯣꯟꯗ ꯁꯦꯌꯔ ꯇꯧꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯀ꯭ꯋꯥꯇꯔ 4 ꯍꯥꯏꯇꯥꯔꯦ 2015ꯒꯤ ꯀ꯭ꯋꯥꯇꯔ 4ꯗꯒꯤꯅ ꯍꯧꯖꯤꯛꯐꯥꯎꯗ ꯒ꯭ꯔꯣꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯒ꯭ꯔꯣꯠ ꯂꯩꯔꯤ ꯃꯇꯤꯛ ꯑꯦꯛꯁꯄꯦꯟꯁꯦꯁ ꯌꯥꯝꯃꯤ ꯀꯣ ꯑꯗꯒꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯈꯔ ꯃꯦꯅꯦꯖ ꯇꯧꯕꯗ ꯈꯤꯇꯪ ꯋꯥꯅ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯦꯝꯖꯔꯝꯕꯅꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯀꯩ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯤꯅꯣ ꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯛꯁꯟꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯂꯩꯖꯕ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯦꯕ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯖꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯅꯦ ꯗꯤꯃꯣनेꯇꯥꯏꯖꯦꯁꯟ ꯇꯧꯔꯛꯄꯁꯤꯒ ꯑꯅꯤꯁꯤꯒ ꯄꯥꯔꯒꯗꯤ ꯈꯂꯥꯛ ꯁꯥꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗꯗꯤ ꯀꯃꯥꯏꯅ ꯑꯣꯏꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗꯗꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯤ ꯄꯨꯔꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯅꯤꯡꯉꯤ ꯉꯁꯥꯏꯗꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯄꯨꯡ 10ꯗꯒꯤ ꯄꯥꯎ ꯃꯊꯪ ꯆꯠꯄꯗꯨꯅ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯍꯜꯂꯛꯏꯁꯤꯅ ꯑꯃꯨꯛ ꯆꯠꯇꯧꯔꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯂꯣꯏ ꯑꯋꯥꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯅꯣꯗ ꯆꯠꯂꯨ ꯈꯨꯗꯤꯡꯃꯛꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯋꯥꯕꯒꯤ ꯉꯥꯛꯇꯅꯦꯕ ꯅꯨꯡꯉꯥꯏꯕꯒꯤꯅꯦꯅ ꯀꯧꯔꯛꯄ ꯑꯝꯇ ꯌꯥꯎꯗꯦꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯄꯥꯎ ꯂꯧ ꯆꯠꯂꯨꯕ ꯈꯛꯇ ꯉꯥꯏꯔꯤ ꯄꯥꯎꯁꯦ ꯀꯩ ꯃꯇꯥꯡꯒꯤ ꯄꯥꯎ ꯑꯣꯏꯕꯤꯔꯕꯅꯣ ꯑꯁꯤ ꯑꯅꯧꯕ ꯖꯦꯄꯤ ꯀꯝꯄ꯭ꯂꯦꯛꯁꯁꯤꯗ ꯑꯥꯔꯠ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃ ꯇꯧꯕꯒꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯌꯥꯎꯔꯨꯕꯅꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯉꯥꯛꯇ ꯄꯥꯝꯃꯦ ꯄꯥꯎ ꯄꯥꯔꯝꯗꯥꯏꯒꯤ ꯁꯨꯝ ꯍꯥꯏꯐꯦꯠ ꯄꯥꯎꯁꯦ ꯒꯣ ꯊ꯭ꯔꯨ ꯇꯧꯔꯝꯕꯅꯦ ꯄꯥꯎꯁꯦ ꯏꯪꯂꯤꯁ ꯑꯣꯏꯅ ꯄꯥꯕꯤꯔꯥ ꯃꯅꯤꯄꯨꯔꯤ ꯑꯣꯏꯅ ꯄꯥꯕꯤꯔꯥ ꯑꯩꯁꯦ ꯃꯅꯤꯄꯨꯔꯤ ꯑꯦꯡꯀꯔ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤꯗ ꯂꯩꯕꯤꯕꯁꯦ ꯑꯩꯁꯦ ꯆꯍꯤ ꯑꯃꯃꯨꯛ ꯐꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯑꯃ ꯐꯥꯔꯛꯑꯦꯕ ꯄꯥꯎ ꯀꯛꯀꯦꯅ ꯇꯧꯕꯅꯦ ꯑꯩꯁꯦ ꯄꯥꯎ ꯑꯃ ꯆꯠꯂꯨꯕ ꯊꯥꯡꯃꯩꯕꯟꯗ ꯄ꯭ꯔꯖꯥꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯆꯠꯂꯨꯕ ꯄ꯭ꯔꯖꯥꯒꯤꯁꯦ ꯀꯩ ꯃꯇꯥꯡꯒꯤ ꯄ꯭ꯔꯖꯥꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯑꯅꯧꯕ ꯋꯦꯕꯁꯥꯏꯠ ꯂꯣꯟꯆ ꯇꯧꯔꯦ ꯑꯗꯨꯒ ꯀꯦꯝꯄꯦꯟ ꯑꯃ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯎꯗ ꯐꯟꯗꯤꯡ ꯀꯦꯝꯄꯦꯟ ꯑꯃ ꯂꯣꯟꯆ ꯇꯧꯕ ꯑꯗꯨꯒꯤ ꯆꯠꯆꯔꯨꯕꯅꯤ ꯏꯁꯥꯅ ꯄꯥꯝꯅ ꯆꯪꯉꯛꯈꯤꯕꯅꯤꯅ ꯑꯋꯥꯕꯗꯤ ꯋꯥꯔꯁꯨ ꯍꯥꯏꯗꯤ ꯋꯥꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤꯗ ꯂꯥꯛꯄꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝ ꯅꯨꯡ ꯃꯌꯥꯝꯁꯦ ꯈꯔ ꯍꯟꯊꯕ ꯑꯣꯏꯁꯅꯨꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯁꯤꯗ ꯀꯩ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯣ ꯅ꯭ꯌꯨꯁ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯔ ꯑꯣꯏꯅ ꯂꯩꯖꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯁꯤ ꯂꯩꯕꯁꯦ ꯆꯍꯤ 3 ꯐꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ
ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯦꯀꯣ ꯍꯟꯗꯛꯀꯤ ꯑꯅꯧꯕ 2017 ꯂꯥꯛꯄꯁꯤꯗꯗꯤ ꯑꯩꯒꯤ ꯃꯦꯁꯦꯖ ꯍꯥꯏꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯏꯪ ꯇꯞꯅ ꯁꯥꯟꯇꯤ ꯂꯩꯅꯀꯣ ꯏꯔꯥꯡ ꯌꯥꯎꯗꯕ ꯑꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯕ ꯂꯝꯗꯝ ꯑꯃ ꯏꯪ ꯆꯤꯡꯅ ꯁꯥꯟꯇꯤ ꯂꯩꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯕ ꯄꯥꯝꯃꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯁꯤ ꯁꯥꯎꯟ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯅ ꯁꯦꯝꯖꯔꯝꯕ ꯑꯩꯁꯦ ꯅ꯭ꯌꯨꯁ ꯀꯦꯃꯦꯔꯥꯃꯦꯟ ꯀꯝ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯑꯣꯏ ꯂꯩꯖꯕ ꯅꯨꯡꯉꯥꯏꯕꯁꯤ ꯖꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯏ ꯅꯨꯡꯕꯥꯒꯤ ꯃꯥꯔꯀꯦꯠ ꯁꯦꯠꯇꯒ ꯇꯨꯝꯈꯤꯕ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤ ꯎꯈ꯭ꯔꯨꯜꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯔꯦꯂꯤ ꯑꯃꯈꯛꯀꯤ ꯑꯩꯈꯣꯏꯁꯦ ꯀꯣꯚꯔꯦꯖ ꯆꯠꯄ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏꯅ ꯊꯤꯡꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗ ꯎꯄꯥꯛ ꯃꯌꯥꯏꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯛꯇꯅ ꯆꯥꯛꯀꯁꯦ ꯆꯥꯗꯒꯩ ꯁꯤꯔꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ ꯍꯤꯡꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯥꯛꯈꯤꯕ ꯑꯃ ꯌꯥꯎꯋꯦ ꯌꯥꯝ ꯍꯤꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅ ꯏꯝꯐꯥꯜ ꯌꯧꯔꯛꯈꯤꯕ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯅꯤ ꯁꯨꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯥꯎ ꯆꯠꯂꯨꯔ ꯍꯜꯂꯛꯑꯒ ꯁꯨꯝ ꯐꯝꯃꯝꯕꯅꯦ ꯄꯥꯎ ꯆꯠꯂꯤꯁꯦ ꯀꯩ ꯃꯇꯥꯡꯒꯤ ꯄꯥꯎ ꯑꯣꯏꯕꯤꯔꯕꯅꯣ ꯉꯁꯤꯁꯦ ꯀꯩꯅꯣꯒꯤ ꯃꯦꯗꯤꯌꯥꯒꯤ ꯗꯤꯁꯀꯁꯟ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯁꯤ ꯂꯩꯔꯤꯁꯦ ꯀꯩ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯣ ꯔꯤꯄꯣꯔꯇꯔ ꯑꯣꯏ ꯅ꯭ꯌꯨꯁ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯂꯩꯕ ꯅ꯭ꯌꯨꯁ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯍꯟꯗꯛ 2017 ꯂꯥꯛꯄꯁꯤꯗ ꯖꯥꯇꯤ ꯖꯥꯠ ꯈꯥꯏꯗꯕꯤꯗ ꯑꯃ ꯑꯃꯒ ꯄꯨꯂꯞ ꯃꯣꯠ ꯆꯥꯅꯅ ꯄꯨꯂꯞ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯖꯔꯤ ꯑꯩ ꯇꯥꯁꯦ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯀꯣꯐꯤ ꯃꯦꯀꯔ ꯀꯣꯐꯤ ꯂꯣꯏꯔꯝꯃꯦꯅ ꯀꯣꯐꯤ ꯍꯥꯞꯆꯜꯂꯝꯕꯅꯦ ꯑꯗꯣ ꯇꯥꯁꯦ ꯉꯁꯥꯏꯒꯩꯗꯤ ꯎꯗꯦ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯉꯁꯥꯏꯈꯩꯁꯦ ꯄꯥꯎ ꯂꯧꯕ ꯆꯠꯂꯨꯔꯦ ꯍꯧꯖꯤꯛꯇ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯄꯥꯎ ꯏꯊꯣꯛꯑꯝꯃꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔ ꯀꯣꯐꯤ ꯊꯛꯀꯦꯅ ꯇꯧꯔꯝꯕꯅꯦ ꯄꯥꯎꯁꯦ ꯀꯩ ꯃꯇꯥꯡꯒꯤ ꯄꯥꯎ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯞ ꯖꯔꯅꯦꯂꯤꯖꯝꯒꯤꯗ ꯂꯝꯌꯥꯟꯕꯅꯦ ꯍꯥꯏꯅꯔꯤꯕ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯁꯅꯥꯖꯥꯎꯕ NK ꯁꯅꯥꯖꯥꯎꯕꯒꯤ ꯃꯥꯒꯤ ꯃꯄꯣꯛ 80 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯂꯨꯕꯅꯦ ꯑꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯞ ꯖꯔꯅꯦꯂꯤꯖꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯟꯊꯔꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯑꯆꯧꯕ ꯑꯃꯁꯨ ꯇꯧꯕ ꯑꯗ ꯌꯥꯝ ꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯚꯦꯇꯔꯟ ꯖꯔꯅꯦꯂꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯄꯥꯎꯃꯤ ꯑꯣꯏꯕ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯌꯥꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯥꯁꯦ ꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯑꯩꯁꯦ ꯁꯤꯗ ꯂꯩꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯛꯑꯦ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯟꯅ ꯄ꯭ꯔꯤꯟꯇ ꯂꯩꯖꯔꯝꯕꯅꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯇ ꯂꯩꯕꯗꯨꯒ ꯁꯤꯒꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯑꯗꯨꯕꯨ ꯃꯐꯝꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣ ꯚꯤꯖꯨꯋꯦꯜ ꯃꯦꯗꯤꯌꯝꯗ ꯄꯤꯕꯅꯤꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯅꯤꯅ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯋꯥꯔꯀꯤꯡ ꯑꯋꯥꯔꯒꯤ ꯇꯥꯏꯝꯗꯗꯤ ꯑꯗꯨꯝ ꯑꯇꯩꯗꯒꯤ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯋꯥꯕ ꯀꯌా ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯅꯤ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯑꯗꯨꯝ ꯆꯠꯂꯗꯕꯅꯤ ꯄꯨꯟꯁꯤ ꯑꯃ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒ ꯆꯠꯊꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯏꯔꯥꯡ ꯐꯂꯥꯡ ꯊꯣꯛꯂꯛꯑꯀꯥꯟꯗ ꯏꯔꯥꯡ ꯃꯔꯛꯇ ꯆꯠꯄꯗ ꯈꯣꯠꯄꯗ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯑꯣꯏꯖꯔꯒꯁꯨ ꯂꯥꯏꯐ ꯊ꯭ꯔꯦꯇꯅꯤꯡ ꯑꯣꯏꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄ ꯌꯥꯎꯏ ꯑꯗꯨꯝꯕꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯑꯋꯥꯕꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯇꯩꯗꯗꯤ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯑꯋꯥꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯋꯥꯔꯨ ꯇꯥꯔꯒꯁꯨ ꯑꯩꯅ ꯂꯧꯖꯔꯤꯕ ꯄꯥꯎꯗꯨ ꯃꯤꯌꯥꯝꯗ ꯄꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯥꯎꯗꯨꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯐꯣꯝ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯟꯕꯗ ꯑꯗꯣ ꯄꯥꯎ ꯏꯔꯨꯔꯀꯥꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨꯒ ꯆꯍꯤ ꯑꯅꯧꯕꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪꯇꯞꯄ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯏꯪ 2013 ꯂꯥꯛꯄ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯁꯤ ꯑꯦꯗ ꯍꯥꯞꯄꯝꯕꯅꯦ ꯑꯩ ꯑꯦꯗꯚꯔꯇꯥꯏꯁ ꯀꯩꯀꯥ ꯑꯗꯨꯒꯤ ꯇꯤꯀꯔꯒꯨꯝꯕ ꯒ꯭ꯌꯥꯁ ꯍꯥꯞꯄꯝꯗ ꯉꯥꯏ ꯂꯣꯏꯗ ꯉꯥꯏ ꯍꯧꯖꯤꯛꯇ ꯑꯗꯣ ꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯑꯩꯁꯦ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯊꯥ ꯑꯃꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯆꯥꯡꯗꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯗꯥꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯦꯡꯀꯔ ꯃꯦꯀꯞ ꯇꯧꯒꯦꯅ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯄꯟ ꯁꯨꯔꯨꯕꯅꯤ ꯑꯗꯣ ꯗꯥꯁꯦ ꯁꯤꯗ ꯂꯩꯕꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯁꯦ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤ 2014 ꯍꯧꯗꯣꯛꯄꯅꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯗꯩ ꯂꯩꯔꯛꯑꯦꯕ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯩꯕꯤꯔꯛꯑꯦ ꯑꯗꯣ ꯏꯝꯄꯦꯛ ꯇꯤꯚꯤꯁꯤꯗ ꯂꯩꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯂꯥꯛꯀꯗꯕꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯋꯥꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯄꯨꯂꯞ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯑꯣꯏꯔꯁꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯇꯤꯚꯤ ꯌꯦꯡꯉꯒ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯝꯕꯅꯤꯗ ꯊꯕꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔꯛꯑꯕꯅꯤ ꯌꯥꯎꯔꯦꯕ ꯑꯗꯨ ꯀꯩ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯣ ꯑꯩꯁꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯋꯥꯕꯁꯤ ꯊꯦꯡꯅꯕꯁꯦ ꯑꯋꯥꯕ ꯉꯥꯛꯇꯅ ꯑꯅꯝꯕ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ 2017 ꯂꯥꯛꯄꯗꯗꯤ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯄꯥꯝꯖꯩ ꯑꯁꯤ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯍꯧꯕꯗꯩ ꯂꯩꯔꯦ ꯍꯧꯕꯗꯩ ꯂꯩꯔꯦꯕ ꯀꯩ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯣ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯂꯩꯕꯅꯦ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯂꯩꯕꯅꯦꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯑꯣꯏꯔꯁꯅꯨ ꯑꯩꯁꯦ ꯃꯦꯀꯞ ꯇꯧꯔꯝꯕꯅꯦ ꯍꯧꯖꯤꯛ 5 PM 5:30 PMꯒꯤ ꯏꯚꯤꯅꯤꯡ ꯅ꯭ꯌꯨꯁ ꯄꯥꯒꯗꯕ ꯑꯗꯨꯒꯤ
ꯁꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯇꯦꯟꯁꯟ ꯂꯩꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯔꯃꯣꯏꯜ ꯑꯃꯗ ꯂꯩꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯦꯅ ꯑꯗꯨꯒꯤ ꯋꯤꯁ ꯃꯤ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯦ ꯑꯩꯈꯣꯏ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯔꯃꯣꯅꯤꯌꯁ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯦꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯥꯎ ꯂꯛꯇ ꯉꯥꯏꯔꯤꯌꯦ ꯀꯩ ꯄꯥꯎ ꯂꯧꯕꯤꯔꯨꯕꯅꯣ ꯄꯥꯎꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯔꯨꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯁꯤꯗ ꯀꯩ ꯃꯇꯥꯡꯒꯤ ꯑꯣꯏꯒꯗꯣꯏꯅꯣ ꯃꯇꯥꯡꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯥꯝ ꯀꯩꯅꯣꯒꯤ ꯊꯧꯕꯥꯜ ꯗꯥꯝ ꯍꯥꯏꯕ ꯊꯧꯕꯥꯜ ꯃꯜꯇꯤ ꯄꯔꯄꯁ ꯄ꯭ꯔꯣꯖꯦꯛꯀꯤꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯆꯠꯂꯨꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯁꯤ ꯂꯩꯕꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯤ ꯂꯩꯕꯁꯦ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯒꯤ ꯁꯤꯟꯐꯝꯁꯦ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯔꯨꯕꯅꯤ나 ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯖꯥꯔꯠ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯧꯔꯨꯕ ꯁꯤꯟꯐꯝꯗꯨꯅꯕ ꯀꯩꯅꯣ ꯊꯧꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯛꯀꯗꯕ ꯆꯍꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯟꯊꯔꯒ ꯍꯤꯡꯕ ꯄꯥꯝꯃꯦ ꯑꯃꯅ ꯑꯃ ꯕ꯭ꯂꯦꯝ ꯇꯧꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯍꯧꯖꯤꯛ ꯈꯛꯇ ꯑꯣꯐꯤꯁ ꯌꯧꯔꯛꯇ ꯉꯥꯏꯔꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯍꯌꯦꯡ ꯅ꯭ꯌꯨ ꯏꯌꯔꯅꯤꯅ ꯉꯁꯤꯗꯣ ꯕꯥꯏ ꯕꯥꯏꯅꯤꯅ ꯈꯔ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕ ꯑꯗꯨꯅ ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯏꯝꯄꯦꯛꯀꯤ ꯅ꯭ꯌꯨꯁ ꯄꯨꯊꯣꯛꯄꯁꯤꯗ ꯑꯩꯒꯤ ꯔꯣꯜꯁꯦ ꯑꯩꯒꯤ ꯑꯣꯟ ꯑꯣꯄꯤꯅꯤꯌꯟꯗꯒꯤꯗꯤ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯕ꯭ꯔꯥꯅ ꯈꯟꯖꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯗꯦꯛꯁ ꯏꯗꯤꯇꯔ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯗꯨ ꯁꯤꯒꯤ ꯗꯦꯛꯁ ꯏꯗꯤꯇꯔꯒꯤ ꯔꯣꯜꯁꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯦꯡꯀꯔꯤꯡ ꯁꯤꯅꯤ ꯇꯧꯖꯔꯤꯁꯦ 2016ꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯔꯤꯌꯔꯗꯀꯣ ꯁꯨꯃꯥꯏꯅ ꯇꯥꯟꯊꯥ ꯇꯣꯞ 10 ꯁꯨꯃꯥꯏꯅ ꯍꯧꯔꯛꯄꯁꯤꯗ ꯇꯥꯟꯊꯥ ꯇꯣꯞ 10ꯁꯤꯅ ꯑꯩꯒꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯀꯔꯤꯌꯔꯁꯤꯗ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯕ ꯑꯃ ꯑꯣꯏꯕꯁꯦ ꯁꯤ ꯑꯣꯏ 2016ꯁꯦ ꯏꯝꯄꯦꯛꯁꯤꯒꯤ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔꯒꯤ ꯃꯅꯨꯡꯗ ꯆꯠꯂꯝꯗꯣꯏ ꯃꯥꯜꯂꯦ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯑꯋꯥꯕ ꯉꯥꯛꯇ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯒꯜꯅꯤꯗꯅ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔ ꯆꯠꯀꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯦꯒꯥ ꯃꯅꯨꯡꯗꯅ ꯇꯧꯕꯗꯣ ꯏꯝꯄꯦꯛꯅ ꯍꯦꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯒ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯩꯖꯔꯛꯏ ꯑꯦꯟꯇꯤꯌꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦ ꯏꯝꯄꯦꯛꯀꯤ ꯅ꯭ꯌꯨꯁ ꯁꯦꯛꯁꯟꯁꯤꯒꯤ ꯑꯦꯟꯇꯤꯌꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯒꯤ ꯔꯣꯜꯁꯦ ꯑꯗꯨꯝ ꯂꯧꯔꯦ ꯑꯩꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯇꯥꯕꯅꯦ ꯑꯋꯥꯕꯁꯨ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯀꯩꯅꯣ ꯂꯤꯆꯠꯅꯤꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯑꯋꯥꯕꯁꯨ ꯌꯥꯎꯏ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯏ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2016ꯁꯦ ꯂꯣꯏꯔꯛꯄꯒꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯗꯦꯁꯥꯝꯅ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯔꯤꯕ ꯑꯅꯧꯕ ꯆꯍꯤꯒꯤ ꯌꯥꯏꯐ ꯄꯨꯖꯦꯜ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤꯁꯦ ꯗꯦꯁꯥꯝꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯑꯦ ꯃꯗꯨꯒꯤ ꯊꯧꯔꯝꯗꯨꯒꯤ ꯑꯩꯁꯦ ꯄꯥꯎ ꯂꯧꯕ ꯆꯠꯆꯔꯨꯕꯅꯤ ꯄꯥꯎꯁꯦ ꯏꯒꯦꯅ ꯇꯧꯖꯕꯅꯤ ꯑꯩꯁꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯑꯩꯁꯦ ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯏꯝꯄꯦꯛꯇ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯉꯝꯖꯕꯁꯦ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯊꯧꯐꯝꯗ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯥ ꯀꯧꯕ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯅꯥꯛꯇꯨꯗ ꯑꯩ ꯏꯁꯥꯃꯛ ꯂꯩꯖꯍꯧꯋꯤ ꯃꯇꯝꯗꯨ ꯕꯣꯝ ꯄꯣꯈꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯁꯤꯕ ꯌꯥꯕ ꯐꯥꯎꯕꯒꯤ ꯈꯣꯡꯕ ꯑꯃ ꯂꯩꯈꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯂꯣꯏꯔꯛꯄꯒꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯥꯅꯕꯒꯤ ꯗꯤꯖꯥꯏꯟ ꯈꯔ ꯁꯦꯝꯖꯔꯝꯕꯅꯤ ꯑꯩꯁꯦ ꯏꯝꯄꯦꯛꯇ ꯂꯩꯕꯁꯦ ꯑꯩ ꯍꯟꯗꯛꯀ ꯊꯥ 3 ꯐꯥꯗꯣꯏꯅꯦ ꯑꯩ ꯀꯨꯏꯗ꯭ꯔꯤ ꯑꯩ ꯖꯣꯏꯟ ꯇꯧꯖꯕ ꯏꯝꯄꯦꯛꯇ ꯂꯩꯕꯁꯦ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯄꯥꯝꯖꯅ ꯆꯪꯈꯤꯕꯅꯤꯅ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯝꯖꯗꯨꯅ ꯆꯪꯈꯤꯕ ꯄꯣꯠꯇꯨꯗ ꯁꯨꯝ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯁꯨꯝ ꯑꯄꯦꯟꯕ ꯁꯨꯝ ꯑꯣꯏꯕꯅꯤꯅ ꯑꯩ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯈꯟꯖꯩ ꯑꯩ ꯍꯧꯖꯤꯛ ꯏꯝꯄꯦꯛꯇ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯑꯣꯏꯅ ꯑꯩ ꯂꯩꯖꯔꯦ ꯂꯥꯛꯀꯗꯧꯕ ꯆꯍꯤꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥꯈꯜ ꯃꯥꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯇꯧꯕ ꯑꯃꯅ ꯈꯔ ꯁꯤꯡꯊꯥꯕꯤꯕ ꯑꯗꯒꯤ ꯑꯩꯅ ꯁꯣꯏꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯉꯥꯛꯄꯤꯕ ꯍꯩꯕꯁꯦ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯔꯒ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯋꯤꯁ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯑꯩꯁꯦ ꯄꯨꯡ 5ꯒꯤ ꯄꯥꯎ ꯇꯧꯅꯕꯅ ꯁꯦꯝ ꯁꯥꯔꯝꯕꯅꯦ ꯑꯗꯨꯗ ꯁꯤꯁꯤꯗ ꯀꯩ ꯑꯣꯏꯅ ꯂꯩꯕꯤꯔꯤꯅꯣ ꯑꯩꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤ.ꯁꯤ.ꯑꯥꯔ ꯑꯅ ꯄ꯭ꯔꯗꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯅ ꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯐꯝ ꯄꯨꯖꯕꯅꯤ ꯑꯗꯣ ꯄꯤ.ꯁꯤ.ꯑꯥꯔꯒꯤ ꯗꯤꯔꯦꯛꯇꯔꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯊꯧꯁꯦ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯁꯝꯂꯞꯄ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯒꯤ ꯃꯊꯧꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯗꯣꯏꯁꯦ ꯑꯣꯟꯂꯥꯏꯟ ꯏꯗꯤꯇꯔ ꯑꯃ ꯂꯩꯅꯦꯕ ꯁꯤꯗꯅ ꯃꯥ ꯐꯝꯃꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯅ ꯐꯝꯗꯣꯏꯅꯦꯕ ꯐꯝꯃꯒ ꯑꯩꯅ ꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯅꯝꯕꯔ 1ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯄꯥꯗꯣꯏꯅꯦꯕ ꯑꯗꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯅꯝꯕꯔ 2ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯈꯔ ꯅꯩꯅꯕ ꯗꯤꯁꯀꯁꯟ ꯃꯅꯨꯡ ꯍꯨꯠꯅ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯗ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯁꯤꯟꯀ꯭ꯔꯣꯅꯥꯏꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ
ꯍꯥꯏꯗꯤ ꯑꯦꯡꯀꯔꯅ ꯄꯥꯎ ꯄꯥꯔꯛꯏꯁꯦ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯥꯟ ꯄꯤꯕ ꯁꯣꯝ ꯅꯥꯀꯟꯗ ꯁꯤ ꯊꯥꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯒꯨꯝꯕꯒꯤ ꯊꯕꯛꯅꯤ ꯑꯗꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯃꯨꯛ ꯁ꯭ꯇꯨꯗꯤꯑꯣ ꯅꯝꯕꯔ 2 ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯪꯗꯣꯔꯤꯕ ꯑꯦꯡꯀꯔꯁꯦ ꯁꯤ ꯃꯌꯥꯝ ꯂꯤꯡ ꯇꯧꯅꯍꯜꯂꯒ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯄꯨꯂꯞ ꯑꯣꯚꯔꯑꯣꯜ ꯏꯟ ꯆꯥꯔꯖ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯊꯥꯕꯒꯤ ꯆꯦꯅꯦꯜꯒꯤ ꯊꯥꯕꯒꯤ ꯂꯥꯁꯀꯤ ꯑꯥꯎꯠꯄꯨꯠꯁꯦ ꯁꯤꯒꯤ ꯃꯁꯤꯒꯤ ꯏꯟ ꯆꯥꯔꯖ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯑꯗꯨꯒꯤ ꯊꯕꯛꯅꯤ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯗ ꯁꯤꯁꯤ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯑꯩꯁꯦ ꯏꯝꯄꯦꯛꯅ ꯍꯧꯕꯒꯤ ꯃꯃꯤ ꯁꯥꯡꯒꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯗꯤ ꯍꯧꯐꯥꯠꯇ꯭ꯔꯤꯕ ꯍꯧꯔꯝꯗꯥꯏꯒꯤ 2013ꯒꯤ ꯑꯣꯒꯁꯀꯤ ꯇꯥꯡ 18ꯗꯒꯤ ꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯇꯞꯊꯕ ꯃꯥꯟꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯀꯟꯖꯟꯕ ꯃꯥꯟꯕ ꯌꯥꯝꯅ ꯆꯔꯛ ꯆꯍꯤꯡꯅꯕ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏꯁꯤ ꯂꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯦ ꯑꯃꯅ ꯑꯃꯒ ꯊꯥꯖꯤꯟꯅꯗꯕ ꯍꯥꯏꯕꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯟꯗ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯅꯕ ꯂꯥꯟꯅ ꯈꯟꯅꯕ ꯁꯤ ꯃꯌꯥꯝ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯃꯛꯇꯤ ꯄꯥꯝꯖꯗꯦ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯑꯦज ꯑ ꯍꯣꯜ ꯄꯨꯟꯅ ꯖꯥꯠ ꯐꯨꯔꯨꯞ ꯄꯨꯜꯂꯒ ꯁꯥꯕ ꯃꯅꯤꯄꯨꯔꯅꯤ ꯃꯤꯇꯩ ꯈꯛꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯄꯥꯉꯟ ꯈꯛꯇꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯈꯛꯇꯒꯤ ꯅꯥꯒꯥ ꯈꯛꯇꯒꯤ ꯀꯨꯀꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝ ꯑꯁꯤꯅ ꯁꯥꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯑꯣꯏꯕꯅꯤ ꯃꯁꯤꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯁꯦ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2017ꯗ ꯃꯌꯥꯝꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯆꯠꯈꯤꯕ ꯆꯍꯤ ꯑꯁꯤꯗꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯗꯕ ꯆꯔꯥꯡꯅꯕ ꯃꯑꯣꯡ ꯑꯁꯤ ꯍꯧꯈ꯭ꯔꯦ ꯄꯨꯈ꯭ꯔꯁꯅꯨ 2013ꯅ ꯑꯁꯤꯒꯨꯝꯕ ꯆꯔꯥꯡꯅꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯑꯣꯡ ꯑꯁꯤ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ 2013 ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯅ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯊꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯑꯣꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯋꯥꯈꯜ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ